ahanbada ngasigi maruoiba pausing. History haibasi haijinba yaroidaba matam chuppada chumduna ta leiragadaba posakni haina Chief Minister N Biren haikre. Apikpa khusa haibagi thabak tawribasingda bank ka khusamnaduna kanaba phanganabagi India pumbada chatnaba haukraba sambhag di momentum Manipur da sohodokre. Manipur lenga ke mihut amata yaudana ngasi Bharat lenga kamadi Myanmar gi official singna border pillar gi phibam yengsinkre. Amadi Japan gi sumo wrestling na handaki sangai festival da miyam gi pukning chingchin ga daure. Kurunjare ISTV pau mieng tabiriba singu taram nokjare hauji mapung eba pau. History haibasi haijin ba yaroidaba matam suppada chumduna ta leiragadaba posakni haina Chief Minister N Biren haikre. Chief Minister N Biren ngasi All Assembly da Ethnological Gallery hangdokpa amadi History of Legislative Assembly haiba short film release tawbagi thoram da haikre. Matam suppada chumduna ta leiragadaba amadi lengdana leiragadaba history bu kanagumba kharana lanai oiba interest ta lana uhonaba si tawroidabani masina nungsi sanana leiminariba miyamasi khaibung tanaba machak ama oihalle. Speaker amadi Assembly gi team na asigumba achoba thabak ama pangthokpa asina tungda lakadaba mirol da amadi miyam da kanaba kaya piragani Manipur asi British laktringai matamda ching amadi tam haina ani thokna khaidoklamde British na makhoi gi lengak pat nungaina ba khaidokibani haibasi hauziki mirol na ningsingba matam oire haike. Laikidrba Maharaj Buddhachandra ki mana idam mibamagi wording language kara kaina mujhe pavakanda Manipur se British India ki pre-colonial mamangda Hill Valley ebe division leiramde am born ni haima Hill Valley ebe division leiramde only Hill Valley ebe laisi British la kanda Hill Valley tu vairamani moi administration nuaina ba amada hajan tawramani koi punna leirammi punna jointly leirammi aduna mase British sakramani na sakram matungda akoi masi hogom thu I haibagi magi yam phajaba lebak sigini tho moi bagi chap saba magi statement gase masi akoi gi lairiba both hill and the plains prajapuna mona masi naina bum thoi naina ba hai jega noni ko ai ba oina ning tho amana hairam ba lairam ba ise masi samjin badi natre akoi the minority natra ke majority ebe leitna akoi state sigi leijaram ba oneness to maduni akoi na lakadaba mirol da madu khangala ka da Manipur se one haibudo Sigi Lincoln Museum, Maruina Honorable Speaker Lising Makata portion of Hena strengthened the whole reunite to Buddha. The difference like Mama Punsan Buddha. I'm so sending any. Thoramadu Speaker Y. Kemsan, Works Minister T.S. Bishwazit, PACD Minister L. Dikho, Art and Culture Minister L. Jayantakumar Amadi, Hills Areas Committee Chairman T.T. Haukip Susarukya Speaker Y. Kemsana ngasi hangdokli ba Ethnological Gallery asi hena mapung phanana ba miyamna mateng pangbiu haike. Media gi sinau sina digi political circle da lai biram ba khangai sina digi samna si assembly sida all assembly si mai sa thangtung da mangi ba document sing khakar phangbadi hore wan minum sing da leiram bagi leaders sing email leiram bagi madu gi sing su mateng pangbiu thimbiro o How heavy the whole of Lax again at work for Humsi and made a Apikpa kusa haibagi thabak tawriba singda banka kusam naduna kanaba phanganana bagi India pumbada chanaba haukraba samveg di momentum Manipur da sohodokre Manipur government ki Department of Textile amadi United Bank of Indiana punna sinduna pangthoki bathoram aduda Chief Minister Nongthom Biren Union Minister of State for Tourism K.J. Alphonse Textile Minister T.S. Bishwazit, Rajya Sabha ki MP K.S. Bhavananda, UBI ki official sing amadi fisavi sing na saruk yake. Chief Minister Nongthom Biren na state asigi bipung khudingmak masak matau amadi fijet chaksa phajai khutsa haibagi changwangi tawbatabu papal gi mioi laktuna khutsa haibagi pothok sing lainingde masigi maramdi haukiba matamda ban blockade toina leibadagini haujikti Prime Minister Narendra Modi gi wakhalol lanai amadi imung manungda kanaba hena piraga sakut lambida lakhananaba lambi pirabani tanja simangan gumse India ki oina handloom pothok puthok pagi district marfu khangatpada Imphal East district su yaure pumna maksi yenglaga state asigi fisavi sing amadi apikpa khutsa haibagi thabak tawriba singda bank na mateng pidrabadi bank aduda government ki self hawat thamnaroi haike who are providing monetary help or loan to the needy peoples, I am giving them to the rank one.
Those who are not providing loan to the needy people on the entrepreneur or whatever, I can bring down them to the lower class. Prasad is one of the people support people to pay number ranking same. The more you later pay, how many Pashala should come the Prime Minister Modi in the pharmacy, family, individual, needs to support and Prime Minister Modi ji Pamiba, Mipun Pudim support the Mipun Pudim of Big the Pudim Chatin the Subject Sat Subject Vikas and Hindi. Maduri philosophy, Maduri Wakalo, Madu Tumba already. Time should sincere already, evolution sincere again. Animal sincere in the design. I don't know, handloom, the power of handloom, Manipuri handloom, handicraft. Any problem, individual that I don't know, I have a problem like pushing door. I quit the Supreme Leo, I quit the Subaki through the Caritape, but in Panama. Minister Biswajitna Manipur se Fisalon sa amadi atay kutsa haibagi lamda mangjil tharakle matam sida banks singdagi kanaba fanganaba industries hena lakanaba honari haike Minister of State Tourism KJ Alphonse na Manipur gi oiriba saktamasi urubada atay state singna kalakadaba fajarba lamdam amani yenglu bada pukning sumatingai oiba mafam kaya lei hauzik leiriba kutsa haibagi lambi sida hena mieng thamlaga hena sakhanaba honaba changi Si Minister na ing tappa ama purak na ba na ribasi tagat ni ni haike. To proceed fast, we need to do this. Look at the kind of areas we have worked on. Construction of highways. Today we are constructing 30 kilometers of highway every day. 30 kilometers. This is in comparison to 12 kilometers which was during the UPA rule. We are spending something like 15 lakh crores on creation of basic infrastructure like roads and ports and airports. Today, by the foreign tourists, the money spent by the domestic tourists, the investment which has gone into the Indian industry, into the tourism industry, and the contribution to GDP. You know how many people tourism industry is employing in India? 84 million people have been employed in the tourism industry. That's the total number of people employed in the tourism industry. And that constitutes 13% of the total number of people employed in this country. Manipur lengak ki miut amata yaugdana ngasi Bharat lengak amadi Myanmar gi official singna border pillar gi phibam yangsin kre. Bharat lengak ki oina lakhiba official singa dudi Ministry of External Affairs ki Joint Secretary Vikram Doraswamy, Ministry of Home Affairs Border Management ki Joint Secretary A.V. Reddy amadi Survey of India gi makhada hangliba International Boundary gi Director S.K. Singhani. Makoy ngasi ayuk pung mapan ga minit nifu tapa matamda more da laiba helipad ta thungke. Leibag ani gi mihu sing aduna border pillar number Mudranipan yangsin baga luinana border pillar number Mudranipan dagi Mudramapan phawbagi marakta lairiba pibam su yangsin ke. Border pillar number Mudramapan taba lambi Myanmar gi namphalong kaithel da laiba Myanmar Army gi sentry post dagi yangsin ke. Atopa border pillar kharasu Myanmar lomda chatlaga yangsilong ki hari. Yangsin baduda Myanmar gi Maikai dagi Tamu District ki Deputy Director General Administration Gyauna official kayasu sarukya ki hari. Maliam da Fauraba Japan gi sumo wrestling na chaliba thasi gi tangkun ma thoida gi haugadoriba Sangai Festival 2018 da akhanaba kumai material ama oiduna miyang gi pungning sangshin gadore. Japan yauna tongan ba leba kayada brands company sing hangduna mai pakna thabak chathariba Salai Holdings Private Limited na Japan dagi Fauraba star sumo wrestler mari Manipur da puraktuna Sangai Festival da miyamna pamnaraba kumai material ama uhenana ba sillang bahore. Wafumasi Imphal gi Tera Lokrakpam Laikai headquarter oiba Salai Holdings Private Limited ki Vice Chairman Board of Directors ki member sing amadi Salai International Japan gi Director yauna London gi Marriott Hotel gi Ballroom gi Conference Hall da handakta Manipur gi Senior Paumi kharaga unabada Salai Group of Company gi Chairman amadi Managing Director Narengum Samarjit na phongdokhibani. Mang haikibada Sangai Festival da sumo wrestling yahon bagi wafamase Manipur Government ki Tourism Department na October 13 Salai Holdings Private Limited ta che iraktuna hairak padagi national amadi international gi connectivity sagat pakaktanatana Manipur bu international level da hena puthokning bagi apamba company asida pok padagi lupa crore ama hena changna sponsor tawgadoribani. Mugi oina handak material ama oina hapa ibase Government gisu tongan mawakalo amadi soiden lebiring mun hena khalli maramdi aikoi da makoina apomu chithi irapu matamda
sumo wrestler singi oiba demonstration ama sumai to simi bangam gadra haidina koida sumaina haibi rakibane taseng namaki di makoina sponsor gi wapam je koida hana directly thangjalak banate tawudu koina changada budget tu sumo wrestler singi mogi agent sing sida hangaba matungda government koina pibu matamda makoina madu moikogi department ki oiba tourism department ta मदुगी बजेट लेते बगी अवाब मायोकना तबुदु इन एडवांस कनागुंबा मसक थोपा मसक नाइबा फोगी लीडर अमनदी हाना इन एडवांस हाइदु किबल लेबा पोट अम ओइबना मरम ओइरगा मदु एखोइना मदु लेबाक मियामगी माइंगाकपनी हाइना खलगा मसी एखोइना तौगेने लेपचगिबनी Chairman amadi MD Samarjita Makhatana haikibada Salai Holdings Private Limited na Manipur gi Sangai Festival da sumo wrestling yahonana ba sinbagi khongthang asina lebak anigi marakta leinaba mari hena phagat hanbata natana Manipur amadi Japan gi marakta cultural exchange tongnana bagi kudung sabasu hegat hangani sumo wrestler singa Manipur gi mukna sanaroi singa su interact tongna bagi kudung sabasu pina basingani tungda lakada bamasigi impact adude tasingna cultural exchange amadi tongan ba lepak amaga gi leinari ba mari duda hena promote tongnana bagi masi akogi tongan ba economically mari relationship sagalak matamda culturally mari sagalak matamda politically akoi support tongnak matamda soidina make masina maram oiraga masina sayo isei oiraga soidina make masina akogi tungda horakadaba generation khudik mukta mateng ama soidina oigani habasa madugi potune koina khanjaribse Paumisinga unaba adu da saruk yakiba Salai International Japan ge director Kita Inuina haikibada Japan da masak maming nairaba sumo wrestler mari November 13 da Imphal da thunglagani aduga November 15 fawba numit mari ni chupna sumo wrestling gi demonstration Manipur gi miyam da utkani nongmada demonstration so anirak utkani haike will come to join the Shanghai festival, and they will do the small demonstration, and then they meet your local people, and then probably will go to see some Salai Holdings project. 2 demonstrations per day, so maybe morning and evening. And between that demonstration, they will be there. And then they're gonna take a picture with the local people, or to meet many people. Things. Manipur People Bill 2018 India gi President na chana hanana bagi ayaba ngai ringai da Manipur lengak na athuba matam da ordinance ama chana hanana ba amasung Manipur State Population Commission lingnana ba JCILPS na Chief Minister unaduna takshin khre hari ngasi ayu pung 13 tabada JCILPS ki convener yauna committee ki member singna Chief Minister da memorandum ama pisin ke Chief Minister unaruraba matung committee office ta pangthokpa paugi mipam amada convener yumnam cha Dilip Kumar na haukiba lenga ka JCILPS ka ing solution ani tara manga da yana kiba agreement ta yaukiba Manipur State Population Commission semba ILP gi ihoda laikhidraba Robin Hood ki Memorial Complex lengakna achangba senpam puthokuna semba haibadu anoba lengakna ngasi fawa thabak ta onthokpidre Manipur State Land Reform Commission semduna lamgi sayet na balairiba si lehandana ba hauzik fawa thabak haudre maru oina Assam da NRC chanakibana mitop sangsilakpagi mipai balairiba government ki thabak lobagi notification thokpada hana leramdaba apikpa kanglupta seat reservation yauksilakpagi wathok thorakliba singasina yellow missing namthanabagi maram oirakle Masi lengakna lumna logduna Manipur People Bill Ordinance ama oina atubu matamda chana hangadabani haike Chief Minister ka phaminnarakanda thabak onthokpa yananabagi matangda khoi kanna masigi khongjangama changsananabagi damda semsari aikoina hairiba any agitation ama haudringi mangoina nadi leiriba haujuk paliba Chief Minister N Biren ga phaminnarakanda kari tawba aduga makhoi progress na karai phauda leiraba 2015 dagi sahi mai manungda tawgani haibu karai phau paikhalaba koina haujuk hairiba demand tawriba singse Manipur State Population Commission Manipur State Land Reform Commission aduga loinana complex samgatpagi sanpham aduga Manipur People's Bill 2018 ni mota ordinance ama thubada sanabiu haibana singba masi mayam singa sek kanai phawada kayamna thuna pangthokadage haibado phaminnaru matamda ekhogi apen penda do ekoi khannarakanda madugi makhataba step to di makhataba khongjang di maduri lepsagani ISTV network ki digital room ki system software upgrade tawgadaba maramna
ngasi numidang pung mapan gi pau ase hek loibaga minute kunthrarom signal fangloi udong sadaba sigi damak mangjongna na warok bidana network asigi maikei dagi khangale Bank of Baroda changangai branch ta account hangba narengbam tilotama kobi amagi account dagi sasinaba check sajinaduna Guwahati da leiba branch office amadagi lupa lakh kunthra homdoi lising kunthra lokthokre hari iram sigi matangda narengbam besojit na paumisingda haukiba October kunthra da ahanbo oina lupa lakh 15 lising kunthra lokthoke ani subo oina lupa lakh 19 lokthoke ngasi amuk lakh 13 check ama lokthoknaba honarambada bank ki maikeidagi phone togduna hanglakpadagi changangai branch office ta chattuna yenglubada bank account hangbada hafkiba phone number nauna hongdoktuna leramke se lokthokkiba check number adusu duplicate check semduna lokthoklamani haiba khangbangamke phone number hongnanaba thajilamkiba application da yauriba Aadhaar card ki date of birth sisu aranbani sasinaba thong asida bank ki official channel haidabangamde miyamna bank ta thajaba thamliba manganbani hiramsiga mari lainaba police station da FIR ama thangatpaga loinana compensation ga loinana sabsaba action lahongani haike branch of Bank of Baroda, whether it may be in Manipur or what you be any banki karigumba manungi oibe staff amadi chenere haibese masi ekoi yam chauna kanu tawi aduna hairiba policy ekoi tumina tokseroi achouba compensation ama tananabagi ekoi masi right ama tananabagi ekoi achouba khongjang ama changjan gani hauji FI loss kanu tawrabani masile sida ekoi ni yam nungai jadibese karigi damakte account sigi mobile number si change taw matamda customer masada khangandana mobile number si change tawgibase masi mayam chawba soibani amuktana tabada thengang anirak thangna thangnana asuk chawba amount mobu customer gi account gi customer masa khangandana masi lokthokhiba haibase masi achauba masi asoiba mani Amaromda bank asigi branch manager gi maikei dagi su chapsana thigatuna achumba puthokani masigi damak banking maikei dagi investigation da mapung phana mateng pangani hairi Agragi Sanekar Bharti Natya Kendra da Pangthoki Bataramanga Suba All India National Dance and Drama Festival da Community Center Cum Institute Lilong Chajingi Modern Vampire na Best Production ga loinana Dr. N. Somarendrona Best Director Best Music KS Herasandrana Best Actor amadi Best Script ki mana fanglate Zagoi da O Bobo Sanana Senior gi Second Best Dancer Tarkle Amaram da Haryana gi Gurugram da Pangthokiba All India Dance and Drama Festival da O Bobosana amasung Yungan Leima Lesang Themna Dance da First amasung Second gi mana singsu laurakle hairi National Center of Sports Sciences and Research ki NYAS scheme gi makhada Rimsta Sports Medicine gi MD course amasung diploma tamnana bagi Center of Excellence on Sports Medicine and Research Lingnanaba Ministry of Youth Affairs and Sports Government of India na khalakle Sports Medicine da train tawraba Dr. Singh puthokpagi mahutta lingkhatkadawriba center asina India gi sanaroi sing malem gi sangdamnabada performance fagat hananaba sports science ki area singda su khusamnaduna research tawnaba miyeng thamle Rims da hangadawriba anoba center asina state asigi sanaroi sing khaktanatana awang nongpoki sanaroi sing da kanaba piragani center asi Rims da hangadawriba asigi damak Chief Minister N. Biren Ministry of Youth Affairs and Sports amasung Ministry of Health and Family Welfare bu Rims na tawimal khangba ulakle Ngarang numidang pung 6:30 taba matamda sapar maina manakta mi ama gari na thombadagi laikhidre janariba gari thomlamlaga chen khibada khangbangamdre laikhidraba mi asigi maming lamin thang kipgen chai kunthra mari siloi khuldagini mak nung kotlaga ma ki loinabi amasung macha honga loinana imung puriba misakni laikhidraba gi loinabi lamboi chongna ma ki mapuroibana imung asigi laita laira puriba misakni warabasu wana macha masu sing lairik tamanduna leiribani thodoksida chenariba mioi sing puthoktriba fawba amasung state government ki maikei dagi mateng phangdriba fawba mapuroibagi hakchang rims ki moktagi lauroi hari Thadau Students Association Sadar Hills na laikidrabagi yumda chatuna imungi awabada saruk yakre Association asigi Social and Cultural Secretary Thangpi Mangna State Government na imung asigi later laira yengbiduna mateng pangbiu numit humni fawbagi manungda mari lainaba authority na maraleba sing phabangamdrabadi ban blockade yauna akanba khongjang sangsilagani hairi Stable condition of the deceased family. We also ask the state government to compensate the bereaved family accordingly. If the concerned authority fails to nab the culprit within 3 days, CSO will not remain silent over the issue.
Tamenglong Imphal shortcut road via Rangkhongi lambi semnanaba sanfam kayamarum kaithokrabasu lambi asi ningthi jana loisindaba amasung thabak sungsu sudaba mafam yaubana lambi asida lifeline oiriba bhalok kebuching Wairangba Part 1, Part 2, amasung Upper Rangkhongi khunja sing kudong sadaba mayuknare District Concerned Development Authority Tamenglong na pahumi singa loinana lambi asigi phibam yengsilubada gari kayamarum Puthaduna Leramba, Karigumba Kanda, JCB na Inkatuna, Gari Singh Chalama Tengnake, Lambia Si Pairiba Contractor Natraga Senmi Amata, Tabuk Mufam the Leramde, District Concerned Development Authority gi Chairman Akhan Golmaina, PWD gi Makada, Contract Ani RK Fortune Developer Private Limited, Amasung, Paushul Alum, Gangmai Koba, Amada lambi asi sembaga loinana kacha line drain amasung singling tongnana ba ing solution ani tara taruki December kunda lupa lag humpu humdoi lising kunithoi henbagi thabak pikhibani adubu ngasi fawba contractor anina thabak hobu leitre Gaingam Panmaina PMGSY gi Makada IT Road Junction dagi Bhalok Fawba kilometer taruki thabak subani adubu Makatana Mahaksu thabak sukhidre Merlena ba contractor ahumna makoigi work order surrender tawbaga loinana matik saba work agency da thabak achuba matamda pahengadabani natrabadi akanba khongjang sangsilagani hairi satlaga visit tawri adu hojik phause kana so sembi ba laite aduna aikhoi se Tamenglong gi public sing se yamna pen double leire athuba matamda higher authority singna masisi lokhanaba action lokhanaba khangan jabani Thangal Kaithel masak phajahana ba Chief Minister N Birena Chairman oiba committee amagi warat ki matugina ngarang November gi tang amadagi Thangal Kaithel da makal khudingmaki gari changba thingkhre Khongthang asi matam pumbagi oina chathagani hari Thangal Kaithel da port labor lakpa amadi atopa maram kharadagi lakpa miyamna purakpa gari sing nagana la mathakta thampham oini Thangal Kaithel masak phajahana ba Mahu Department Home Department Power Department amadi PWD na chingba department singna magi department singi masak thokpa thabak sing adu paikhatkani hari ngasi ISTV News na Thangal Kaithel gi mafam singda chatuna dukan phamba pofam phambi yauna miyoi kaya unabada gari changba thingkhiba asigi matangda tongan ba masa masagi moching phongdoknarakle sum masa ngakta lakpadadi dum khara phai akhoi pot sai puraga lakpa akhoi yam wae ba thangdok thangdi ama yam bera oy aduna adum am hani da hana soktana bandana khonga sabadu nungai adu khara sang lambi sala kan di sum nungai jadabdo dukandar singna ga positi ni style tawre adum ni changali hana jo humrik tawre ga ba tawdi tawdrane ha thinga ga budi amam da parking am pai ga adu parking ju mafam jan pibi ga ma tawga di ma tawga da ba adum mo tu parking du kada de pi du no sang pi ga di amusu awa ba mo ko adu tung ta ko kari tawga di yeng tare mi am ho changde adu posit pasu hantare kulang to su wai am pologe no hoi gari changbe adami ananga palom de polo bi awe som da changde adu labor su phangde adu wai adu hakta ne to ni sarkar na kamai phajani kamai to ni mo hoi ko kamai sanai khodi haiba ngamde chi lo wa jale nga sai pung kano dai pung ama ta de ngai ni ngai re si po si ma lo no de makta matam ngasi ni mi po matam kai tho ni tari je te pasha ju da ba de ma ting e du ne chi ju mo ting ani ma charge pe ni amu su thang do pa gi ju ade ngai le no ham do ngai le re ba ngai le ngai le re ba khoi gari wa re bo mo gi su charge dum double gari changthok jangjin tawbagi thingba si di nungai re inin badu nindre gari buro akode lum thingo harmoni nungai yoni na changthok jangjin di yam bera jaga tawe ba adu gi di nungai khoi gari chang de na District Health Society Tamenglong na young people and mental health in a changing world haiba thimda World Mental Health Day gi thoram District Hospital Duigalong Tamenglong da pangthokre thoram atuda Assistant Commissioner Tamenglong Sarat Aroju Town Baptist Church ki Pastor Dr. Namsadai Kamai CMO Tamenglong Dr. Chambo Golmai su saruk yakhe Lagliba November gi tang mapan da pangthokadoriba ningol chakaubaga mari leinana pochai leiba lakliba miyam da pot joliba singna mamal hena loba pojan tauba case memo pidaba amadi
quality leitaba hakchang sokningai oiba pot chai namthak tawduna yonsindanaba consumer club manipurna khangalakle pot chai leiba lakliba myoy singna su leigadawriba pot chai sing adu pigadawriba mamalga chanabra chanadabra haibadu munna yenglaga leibiu hairi packet tawduna yonba pot chai oiragadi pot asi packet tawkhibagi matam karama matam phawba sajinaba yabage pot adubu sariba mafam adugi mamingna chingba kaya tingthina yenglaga leinanaba khangalakli pot chai leiba matamda namthak tawre khanglaba amadi pojan tawrakpa thengnarabadi pauna kaithilda leiba consumers club manipur gi office ta wakanaba khangalakle lagliba tang manga dagi tang nipan phawba consumers club manipurna miyamgi mateng pangani hairi haujiga tema prem talokjare JJ School Montessori. Give your child the best of education that they deserve. Admissions open for session April 2019-20. JJ School Montessori. Please visit www.jjschool.co.in or visit the school today. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep, so you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. Smart Industry na iramda masida ihan hana puthok jaba sangai teng kumsishu mahausa gumna ningon chakawga mari leinana chada taretagina tara phawba tana phangbigani Kudong chaba as lawbiho phangbigadaba mafamdi lamfelda leba head office khaktadani Lengsin biraksi adong gidamakta leijare BR Dental Care Uripo achomle kai niya Stone Infantea yagi mari leinaba anaba kudimak layeng bagi kudong chaba phangbiragani adongi kudong chanan bagi damak bijare 40% discount ana layeng gidamakta akupa marong gidamakta please contact 8257011217. This Durga Puja, celebrations and happiness will never end with amazing offers from Samsung. Buy a Samsung Galaxy smartphone and get a chance to win a Jeep Compass, Hyundai Eon car, Honda Dream Neo bike and lot more. Hurry, visit your nearest Samsung store today. TNC apply. Manipur da amata ngairaba organic outlet ta phangba organic pothok sing sizinasi Benasha Coaching Center, the best and the only trusted coaching center in Imphal. Benasha Coaching Center gi oja singna aina exam gi sem saba matamda yamna mating pangbiki aduga PCC dagi aina phangaki study material regular mock test suggestion na chingmusing yamna chanaki ISSLCE thagadaba singna topper oina bagi damak matamga junaraba coaching center asibu miyamna thajaba thambiu Bombay Dying Imphal showroom da ningol chako gamari laina na 20% discount pizari mafam sida fangliba khanaba item singdi 100% cotton gi bed sheets towel bathrobe bath mat door na chingmani ngasi malengsin biro nuki gi sinabda nungarwa polong kya gi fangfam Bombay Dying Imphal showroom Sheet Express Show so building Krishna Premi oil pump ki maning ya school police land Bombay Dying 20% discount Pengba ngaton phangbiragani ningol chakobugi manguine na mapung mari faraba pengba amadi ngaton ningol chakobugi damak discount su pizari ngaton kg manga leibeda kg ama free pengba kg tara leibeda kg ama free da pizari akak ngaba matamni ngasi maklengsin biroktona order tobi ho phangpham S Tomba and Sons Pengba Farm Hyangthang Eastern Motors na lagliba Diwali amadi ningol sakubagi yaipa pausel pizabagloina ningol singidama gari lebi matamda assure gift oina home theater microwave oven mixer grinder free MGN na chingba phawa yaba lucky draw amamam thamjare lucky draw sigi bumper prize na Celerio X ojagani mayamsu gari amamam lebiu amadi bumper prize asigi mapu oibiu Diwali amasung ningol chakobagi sales offer oina East India most admired company Mobile Furniture Imphal na furniture item Makta up to 40% discount pizari. Loina Miyangi Kudong Chana Nava HDFC Bank Kud Samnaduna EMI payment facility su Kamjari. Nasimang Lengsin Birksi Mobile Furniture Kwakatel near Imphal College.
Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiyu Virgo Ningol Chakoba offer Ningol singidamak Ningol Chakoba na lakpada Virgo cap on hire service na Chakoba chathok sa singidamak 10% discount pijari loina na luhongba amasung sangai festival gisu akaknaba special package pijari akupa marol gidamak pijari ba phone number sida tawbirau 7085057575 Virgo happy cabbing Break matung na may mutaram nokchari makata pauda Segmai Kendra si schedule cast oirabasu schedule cast special component plan gi makada phangpham thokpa chakthung di jehi tara rom asida ningthina phangdana leiri haina Segmai Kendra gi hana MLA oiramba NB na pawmi sing da phungdokre Segmai protection committee na sinduna lamfel supermarket leba NB gi quarter da pangthokpa pawmi singa unaba aduda magna makata na MOBC amadi Tribal Affairs na chingba kaya ki di jehi tara rom asida scheme kaya pithar khrabasu schedule cast ki mafam amu oiriba Segmai Kendra da di ngasi fawa scheme amata mapung phana paikat leitre Mairoi singi cultural program sinana ba sanfam fawa pidre stipend amata pidri haike Segmai protection committee gi president Angom Rajesh na Segmai Kendra gi mafam kaya da handak dam kaya kai khiba amadi ikang amuk thokpadagi lomi kaya na awaba mayok nare ningtham loroki damak lenga ki mari leina ba department na paikat payaba thabak sing paikatuna lomi singi awaba kokhan biu haike Bisnupur laiba Care Foundation gi office tanga si co-located OST ART Center ama Max ki joint director M Aviram na hangdukre Miyai kaya gi punsi kanana ba Bharat lenga ki thoksil makada center asi hangdokpani ngasi ki tharamadu da Care Foundation gi president TS Subas yauna atai thopu ba sing yauke president TS Subas na HIV AIDS na lamdam sigi miyai kaya da achoba saitheng piribasi kokonana ba pandam da paikhalak liba thabagasi ngasi di kharam makhai di mahiyale haike Max ki joint director M Abhiram na ngasi hangdokliba center asina ART chariba miyosingda chauna kudong saba piragani lamdam asidagi drug maru phangna muthatna ba honabada miyamgi achobu mateng changi haike Swasthya Bharat Yatra gi Paujel puba cycle rally among asi Health Minister L Jayant Kumar na Kangla Gate ki lamthakre Kangpopi phawba chatkadaba cycle rally lamthabagi thoram aduda Health Services ki Director Dr K Rajo Singh Swasthya Bharat Yatra gi State Coordinator T Brojendro Khabna chingba miyosing na saruk yakhe cycle rally aduda saruk yariba sing afaba chinjak chaduna tinjang kaijang daba khunai ama seminana ba wasak lokhe Health Minister L Jayant Kumar na laying sangda satringai da masamo fana lainaba Bharat lengak na paikat liba Ayushman Bharat miyam da khanganana ba thoram asi pangthokpani Manipur gi oina Jiribam dagi Imphal dagi Kangpopi dagi Mau fawba cyclist singna Paujel puduna chatlaba matungda Nagaland gi cyclist singda amuk sinagani haike Uripo Kumantem Lekai da laiba Kulem Lekai Junior High School da ngasi Green School campaign thoram hawdokre thoram aduda Imphal West DC and Pravin Kumar Education S Director TS Kiran Kumar ZEO John 1 Suchitra Kumukchamna chingba miyosing na saruk yakhe thoranga mari leinana TS Kiran Kumar na mahiroi ama upambi ama amadi employee ama upambi ama haiba wakhalol da school asidagi Green School campaign hawdokpani makhata na mahilosang singda u chara thabagi thoram sing chathakigani hairi Kanchipur laiba Imphal Public Higher Secondary School gi tara tarelak subai annual convocation cum meritorious prize distribution function ngasi pangthokre tharamadda school gi principal Asem Kennedy na chingba school gi official kyana saruk yakhe tharongi saruga mo oina huelan paugi editor in chief Hemant Kumar Ningomba Technopal SP Dr S Ibom Chana chingba tongan ra senfamda masak thokna thabak tawriba singda ikai khumna ba utpaga loinana school asigi makok thonglaba mairoi singda mana pikhe Kaisampat lai somlerak maning da laiba dental studio gi chahi anirak subagi mapok kumon ga mari leinana ngasi Kaisampat lai mazam lekai community hall da lemna ya layeng bagi camp pangthokre New Chekonda laiba ISTV network ki branch sama oiriba II cable gi office hongdok hongjin tawgada maramna hayeng November gi tang ahung gi ayukta gi tang manga fawba II cable na koliba mafam singda ISTV network ki program sing yengba phangloi haire udong sada ba sigidamak warogdana ba II cable na khangalakle
Manipur Agricultural Technology Management Agency Employee Association gi anirak subai annual meet lamyan basanglen da pangthukre ngasigi thoramadu da All India Trade Union Congress ki President Dr. Moyang Themnara State Academy of Training gi faculty Yambem Lal Babu Nodal Officer PFMS Thongam Jayprakash amadi Manipur Agricultural Technology Management Agency Employee Association gi President PS Ananda Kumar Chingbana thoromapu sing oina saruk yakhe Tharonga mari lainana atmagi nupi employee singda ningol chakau baga mari lainana achamba kudol posing PK Manipur Building and Other Construction Workers Board ki nauna chairperson oina khalaklaba MLA Haikam Dingobu opagi thoram ama ngasi Manipur Press Club ta pangthokre Manipur Building and Other Construction Workers Union na sinduna pangthokiba thoramduda Moirang Kendra gi MLA su oiriba government ki Chief Whip P Sarchandra Deputy Speaker K Rovindro MLA TA Setabert amadi Union gi President P Nandona Chingbana athoiba mithunglen singoina saruk yakhe Tharonga mari lainana MLA Dingona border si transparency laina thabak tawba ngamnaba maki maiki dagi angama thakta honagani union amadi board ani khusam naduna chatlabadi hena saukat pasu purpa ngamgani workers singi matam kuina pithoktana leiram laba kudong saba sing ningol chakawa mamangda pithoknaba honagani haike Ramsa Graduate Teachers Association Manipur na makhoigi tha taret ki pithoktana leiriba tolo pithokpiu haiduna Seize work strikes atakre Lamfelda leba education S ki complex ta satakiba wakani famatuda ningol chakobagi manguinana makhoigi pithoktana leiriba tolop sing pitokpiu Safe work, same service status haibana chingba peka sing sajinake Association gi Publicity Secretary Pamai Jiona Lengakna Ramsagi Oza Singbo Education Department ki makhada leiriba Oza Singa manaba mi yengbiu Oza kharana tolop phanglaga makoina phangdana leiba haibasi ikaiba amadi pendaba fawi athaba matamda lengakna makoi pithoktana leiriba tha taret ki tolop sing pitokpiu haike Tariba, I call counterpart to I go Ikai was a boy. Ozadi, same status, Ozani, regular Ozani Kakta Harga. I go into the regular when a Pangaba. Mean a Takudingi Pangba. Other the Bo, Karamana, I call efficient or in the Tabak Tobang Amdorinova. Sahi Mangatara Suragana, promotion line Panga, Pakaki. I go Isina, Sahi Kun Torosu, Contract or so. Hauziki, as of now, Hauziki Matahosi, promotion avenues, Sunay Lateva. Madam Aduna Nangasi, I call a 6 work already. Manipur gi BJP da luching ba lengak asina mamangi Congress lengak poching tam tokhai hanba lengak amagum hunduna ngang ba laibak thibani haina hanagi speaker khundrapum kendra gi MLA TS location na phongdukre ngasi Whiteton makhale kaida nauna saba multipurpose community hall ama sangabaga loinana Prince Club Whiteton makhale kai gi Taramapal Suba Foundation de gi thoram da wafam si phongdukhibani thoram aduda MPCC gi wangang loi P Sarchandra Whiteton GP gi pradhan amadi member sing su saruk yakhe Location na makatana mamangda palamba lengakna chingda chatpada nongmaina kaptuna talakiba haiba wahi wata hauzik paliba lengak asigi luchingba singna miyam tinba thoramda toina ngang basakpa laibak thibani Congress lengaki matamda Manipur thugaina basinba NSN IM na haiba thabak thoram kaya yadabadagi chingda chatpada ayat apan pinaba honabani haibasi miyamna khangi haike haugi ba minisi minister kaya na chingung tam khaidogo haise Sina Gulite doing a sea sagas in the D. Mamangi Matamda, Jingle Tonga, Lana Lemon, have always said, it is very unfortunate, like the sarcasm and seen it in a penny. Handak media da Kangla Life from Lenda Jagoi Raski, Sengo Sagalibasi, Yani Yaroi Haibagi, Leba Kaigadaba, Manba, Watok Mayam Torak Pasi, Housing Lady Bat Leba Kichi, Rebatanza, Sidadi, Karakantaba to Mihaina, Affairs of Benign Center, ABC na Fundukli. Raslila gi sengo sagat pagi matang dadi archaeology, geologist, historian, anthropologist amadi akang ahi pumna magtanaraga Maliamda Manipur bu sak takliba Raslila amadi maitegi nat ki oiba jagoi isegi mafam kalawu mathautai masina leba ki integrity amadi unity da firep lawrakani thajai Insolu singani tarama thoidagi hauna Manipur gi mahiroi lup singna punsinduna semkiba monitoring cell of the college students union election na college ki mikal free and fair oina pangthokpa ngamna ba lokhalakpa thabak thoram singa sida college election committee mairoi sing amadi lebak miyamna mateng pibinaba monitoring cell na apil tawre
Mikhala Sida Monitoring Cell na Mangzong na Lautokiba Point Tara Marina Saba Code of Conduct Candidate Amadi Mairoi Singh na ngak na Satkadabani Mikhala na Taba Pambay Sezin na duna Bot Kana Honaba Maduda Amuk Mahiroi Loop Singh na Tongsin duna Aranba Tobada Inot Hapsilamba Adu Monitoring Cell na Kup na Yangsin Gani Haukiba November Amadagi Code of Conduct na Bahaure Masi ngak na Satpiu November Ahumda Pangtokodoriba Scrutiny Numitta Role of the Student Leader in Manipur Context haiba asida candidates singi marakta symposium discussion na chingba election committee singna pangthok pinaba monitoring cell na appeal tawre hauzik sanawagi pau lobirase ngasi sanawagi pau da November Kunmaridagi New Delhi da Pangtokodaba Taruk Suba International Mixed Martial Arts Championship ta Manipur amasung India ki team da sarpiyana ba sanare mangagi ming Manipur Mixed Martial Art na lautokre. Sa Manipur da Suba CRPF na sinduna tatarakiba ahan ba ahina knockout football tournament ngasi Khongsang ground lusin kre. Tournament asida nupagi team taran pala masung nupigi team Marina mamang thagi kulumdoidagi sanaba hawrkibani nupigi ngasi ki final da Longmang Bazar Youth Club na Yumbu Sungrungbu goal amasino da maitiba piduna trophy lokre nupigi kanglupta Khongsang Women's Club na Rongdai Junior Football Club pu goal additional da thoiduna champion oikre loisinmagi tharamda Deputy Chief Minister YJ Kumar ADC Tamenglonggi Executive Member Apokhui CMO Dr K Kabui Samanifum Doi Suba Battalion gi Commandant Lalchan Yadav Susar Yakhe Makatana sanabagi pau ben thokjamdagi fangbigani Manipurgi Unique Model Academy haingang NCC bo maitibu piduna sahi tramri makagi nupa masagi yang khai mapal subo trokap ki champion oikre tha sigi tang kunmanga dagi ting kumapal na group nipal thongna khaidokuna New Delhi gi Ambedkar Stadium da sathariba sahi tramri makagi nupa masagi yang khai mapal subo trokap ki ngasi sanaki ba roiba match ta Manipurgi Unique Model Academy haingang NCC bu goal ani sinoda maitibu piduna champion oikhibani Manipurgi mai pakhibugi goal ani edu S Anaroy amadi S Topper na match ki ani suba amadi ahum suba minute ta sankhi Laisam Joy Chandra Madi Toijam Siamna Manipur Tingi Manager Madi Coach Oiri Manipur Badminton Association gi miyang makhada Imphal West District Badminton Association sinduna ngasi dagi Manipur Badminton Association gi indoor stadium da nupamasa amadi nupimasa badminton sanaroi samagani phumathoina saruk yaduna humphum doi suba mini amadi sub junior state badminton championship tournament committee gi chairman Y Samarendra na hogdokre The 63rd State Badminton Championship Mini and Sub Junior 2018 Open. Thoram masida tournament committee convener Ice Zugin Imphal West District Badminton Association gi General Secretary N Sam Kumar yauna atay miyoy kya su saruk yakhi tha sigi tang mari phawa pangthokadoriba championship asigi ngasi sanakiba sahitra mangamakha gi nupa masagi singles ki match singda Imphal East ki Zomi Singamna Bisnupur gi L Brixen bu Bisnupur gi N Brazamani na Thobal district ki Ice Asikpu Thobal district ki Yumnam Sudis Kumar na Imphal East ki N Abhinas bu Bisnupur district ki RK Hemsan na District asiki S Bisalbu Imphal West ki si Ice Rites na Bisnupur gi Ice Malengwan babu Imphal West ki M Bangting Thang na Imphal East ki Li Sanabambu Bisnupur district ki P Ice Arjuna Imphal West ki L Ripujitpu Imphal West ki K Nganbana Kaksing district ki K S Ice Tuljitpu Bisnupur district ki RK Ringsan na Imphal East ki Guinness Angombu Imphal East ki Riksan Rohena Imphal West ki Harsitpu Bisnupur district ki M Anglin na Imphal West ki L Akaspu Bisnupur district ki CI Sarsil na Imphal West ki S Iberispu Imphal East ki Metik Rohena Imphal West ki RK Ronalbu Imphal West ki L Mangalna Bisnupur district ki O Indrajubu Maithiba Piduna Mathangi round Sankre Sahi Tromdoi Makagi Nupa Masagi singles ki Sanakiba match singda Kaksing district ki KS Tuljit na Imphal West ki Harsit Sabalat Zenbu Bisnupur district ki RK Ellen na Thobal district ki E Risatpu Bisnupur district ki L Brixen na Imphal West ki S Borispu Imphal East ki N
एन अविनाशना इम्फाल वेस्ट की एस इबरिसपु इम्फाल ईस्ट की मेटिक रोहेना इम्फाल वेस्ट की एल डेनबर्टपु इम्फाल ईस्ट की टी एस देवव्रतना थौबाल डिस्ट्रिक्ट की के दयानंदबु कक्सिंग डिस्ट्रिक्ट की एन गुणचंद्रना बिष्णुपुर डिस्ट्रिक्ट की आर के जोइंगानबु बिष्णुपुर डिस्ट्रिक्ट की एलेक्स अंगोमना थौबाल डिस्ट्रिक्ट की एस गुंगु माइटिबु पिदुना मथंगी राउंड संख्रे ग्रासरूट लेवल से अंडर 11 होगा यामना फजना डिसिप्लिन लेना हमारे पेरेंट्स सिंगना थवा यौगिदुना सानाबाइदी डिसिप्लिन जाउददी यादबना डिसिप्लिन फजना लेना कोर्सना फजना ताकु लौदना चावा थपा हेल्थ फद्रगदी कोई सानाबा सुंगे यादे हक्सांगी फिट एबम संगे एक्स पोलो क्लब वांखई अमदी थांगमैबन यूथ पोलो क्लब सथरिबा कुंथ्रामरी सुबा एन हजारी अमदी डॉक्टर एन टोम्बी स्टेट पोलो टूर्नामेंट की क्वार्टर फाइनल संख्रे मणिपुर हॉर्स राइडिंग एंड पोलो एसोसिएशन की मियंग मखादा ममांग थागी तांग कुनिथोइदगी मणिपुर की मसंग नायरबा पोलो टीम कुंथ्रामाथोइना सरुक यादुना इम्फाल की मपाल कांगजेबुंगदा सथरिबा टूर्नामेंट असिगी ngasi sanakhiba ahanba pre quarter final match ta ex polo club wangkhaina assam rifle polo team bu panjal taramathoi amada yamna laksana maiti bu piduna quarter final sankhibani ex polo club wangkhai gi mai pakip gi panjal singadu tis jacob na ahanba ni subamadi ahum super sakar da panjal mari el atang bana ahanba madi ani super sakar da panjal mari sankhi atopa panjal ahum aduna p ozit el tolong khomba madi k joy chandrana ahum subamadi mari super sakar da panjal amamam chanduna match asi mai pakhibani match asi da mai tikhiba assam rifles polo team gi amatangar ba panjal adu ks chandra kumar na ahanba sakar da sankhi ani suba pre quarter final match ki sanakibada thangmaiban youth polo club na nambun mapan polo club pu panjan ahum amada mai tibi biduna quarter final sankhre match asida mai pakhiba thangmaiban youth polo club ki panjal ahum adu ss robin na ahum suba madi mari suba sakar da panjal ani sankhi atopa panjal aduna P Paramjit Kumar na mari super sakar da sankhibani match asida mai tikhiba nambun mapan polo club ki amatangar ba panjal adu k romina mari super sakar da sankhi tournament asigi atopa match amada Eastern Student Club nongmaibungna Khuman Polo Club mayang Imphan bu panjan tarit ani da maiti biduna pre quarter final sankhre Eastern Student Club nongmaibungi mai pakibiki panjal singadu a Cameroon na ahanba madi mari super sakar da panjal ahum y surajna ahanba madi mari super sakar da panjal ani sankhi atopa panjal ani aduna s bronson na mari super sakar da sankhi bani Khuman Polo Club mayang Imphal gi panjal ani aduna l roshan madi ks is nawina ahanba madi mari super sakar da sankhi Sathariba tournament asigi ahum suba pre quarter final match sayeng nungtil pung amatabada Manipur Police Sports Club team B amadi KNMM Riding School team B Singjamaiga sanagani mari suba pre quarter final match ta Samuro Polo Club amadi Imphal Riding Club Uripok Lamphel ga sanagani manga suba pre quarter final match ta Manipur Police Sports Club team A amadi Imphal Riding Club team B Uripok Lamphel ga sanagani Central Swimming Club Wangkai Ningtem Bukri Mapal Sathariba Taruk Suba Welco Cup Water Polo Championship ki semi-final sangkre Manipur Water Polo Association gi miyang makhada Welco Club Kongwa Bazar na sinduna tha sigi tang amadagi team marina saruk yaduna Siam Pukri Swimming Pool Kongwa Bazar da Sathariba Championship asigi ngasi sanakiba ahanba match ta KYO Kongwa na KWPC Kongbabu Gol Nepal Amada Maitiba PK Ani Shuba Metski Sanakibada Welco Kongba Bazarna KWPC Bu Gol Taramatoi Ahumda Maitiba Pikre Ahum Shuba Metski Sanakibada Central Swimming Club Wangkai Ningtem Pukri Mapalna KYO Kongbabu Gol Taramanga Mangada Maitiba PK Mari Shuba Metski Sanakibada Central Swimming Club Wangkai Ningtem Pukri Mapalna KWPC Kongbabu Gol Nepal Marida Maitiba Pikre Taratris Suba ke SS Lehau DB Memorial Super Division Football League Tournament ki ngasi sanakiba match ta YDO Sora Hamadi SWC Kairak Mai Pakre All Manipur Football Association ki miyang makhada District Sports Association Kakching na sinduna tha sigi tang Nepal dagi team Nepal na saruk yaduna Association asigi ground na sathariba tournament asigi ngasi sanakiba ahanba match ta YDO Sora na YPO Sora bugol taret amada maitiba pikibani ani shuba match ki sanakibada SWC Kairakna UBSA mantak bugol mga anida maitiba piki
All Manipur Volleyball Association Sinduna Tha Sigitang Amadagi Team Mapan Grobani Tongna Kairotuna NYBA Nambol Naurem Volleyball Ground Satariba Taris Suba Women's Star 11 Volleyball Tournament Ki Ngasi Sanakiba Match Singda TRYBC Team A Ukruna Manipur Police Sports Club Set Ahum Ama Anishuba Match Ki Sanakibada WBASA Sandelna NYBA Naurembo Set Ahum Sinoda Ahum Suba Match Ki Sanakibada MKS Senapatina YMDO Hairangoi Thongbo Set Ahum Sinoda NYBA Nauremna TRYBC Team B Ukhulbu Set Ahum Amada Madi Manga Suba Match Ki Sanakibada TRYBC Team A Ukhulna YMDO Hairangoi Thongbo Set Ahum Sinoda Mighty Bipiki Thagachari Makhatana Sanabagi Pauda Amuk Ngasi Delhi da Sanakiba Chahi Taramari Makhagi Nupagi Super 2 Cup Football Final da Manipur gi Mahus Siliba Unique Model Academy Hangangna NCC Teambu Goal Ani Sinoda Mighty Bapiduna Champion Okibada Chief Minister Nongthomam Birena Thagat Phongdokre Hoji Makhata Pauda Ngasi Nongbi Oiba Ingasagi Pau Phangbigani Environment Directorate ki phangkiba ngasi goikiba ainga sama di nuju ki pauda khwaidigi sakiba Celsius degree 38.5 nipal khwaidigi ingba Celsius degree 10.9 nipal mari nuksita yauba ising manil gisang maximum dasada marfu 13.4 ama minimum dasada 19.3 mari ahum oiki Ngasi ginong suki bagisang sino dasmik sino ama millimeter ni. Haujaroi Badamaroi Pau Amukhana History Haibasi Haizin Bayaroi Daba Matam Chupada Zumdunata Leragadaba Posagni Haina Chief Minister N. Biren Hai Craig Apikpa Kusa Haibagi Tabak Tauriba Singda Banka Kusam Naduna Kanaba Panganabagi India Pumbada Chanaba Hokraba Some Bag D Momentum Manipur da Suhodo Craig Manipur Lengak Imiut Amata Yaudana Ngasi Bharat Lengak Amadi Myanmar gi official singna border pillar gi Fibam Yangshin Craig Amadi Japan gi Sumo Wrestling na Handaki Sangai Festival da Miyam gi Pukning Jingshin Gadore Ngasi ko na dia STB na pizza pa matang solution jare miyang tabiri basang ko mukahana khurung jare